Jennings Hospital da cardiothoracic surgeon amadi cardiac catheterization laboratory fauba leiramdre haidi. Rajniti gi oiba apikpa wakhalna aikoi masal amaga maral pisanaduna chakhat lamjelda maningda hannabagi matamdu oihaloisi haina MLA S Premchandrana haikre. Amasung Rimsta chahi yankai taret lom surabi nupi ama gallbladder da nung laibagi keyhole surgery tauraba matungda laikidre. Kurumjari STB pau meeting tabir basingbu taram nokchari pau sandokna pijari. Manipur gi khwaidagi chawba state government na chalaiba Jennings Hospital da hoziki matamda yamna toina thokpa heart attack stroke thorakpada layeng cardiothoracic surgeon amata laitabata natana cardiac catheterization laboratory fauba leiramdaba ase Manipur miyam gi oina yamna laibak thibani haina uripok apunba lupke vice president khwairakpam Tarun Kumar na phongdokre. Manipur Press Club ta pangthokiba paugi mifamda khwairakpam Tarun Kumar na hoziki matamda ana ayek asok apan thorakpada layeng ba yana ba health center PHC dagi state ki thak fauba sing loina upgrade taunaba India pumbada lairiba state health secretary singda listing amaga chamapan marifu tara taruk taki khanghan kiba lairabani masiga mari lainana mahak masana Jennings ta miyam ge layeng naba kari khudong chaba leite khangna ba RTI tharubada asigumba private hospital singda fawal lainaraba heart attack stroke tauba singda layeng naba surgeon doctor amadi cat left laitaba asina lairaba private hospital da lupa lakh kaya changna layeng ba ngamdaba singde punsi mangbagi fibam da lairiba ase lengang na akanba mityeng changbiyu loinana liver layeng naba doctor su laite haiba RTI gi paukhum asida yaurakpa asisu yamna laibak thibani maram aduna miyam gi damak thengnariba ana layeng gi lamda khudong chadaba kaya lairiba asida uripok apunba lufna atopa hiram kaya dasu PIL kaya thakibagum handaki oina right to health ki award pasing asi yengsin bidrabadi athubada Manipur High Court ta PIL ama miyam gi damak kenglaga tharagani haike. अखोई डिस्ट्रिक्ट हॉस्पिटल लेबम थोकोमागी बेसिक एम्यूनिटीज यम वाना लेरमबसे मसितसेंग यम लाइबक थीबनी अदु सिगी पोर्सी अथु मतो मेंगना होनाबियु ख्वाइदगी अथुब मतमदा कोई स्टेट गवर्नमेंट थिंथबर तौदना इन द लार्जर इंटरेस्ट ऑफ द जनरल पब्लिक अवार्ड पसिंग मेंगबियु न जगदी उरिपो अपुन बुलुपना अखोई अदगी उरिपो नपी अपुन बुलुप अनि न तुमिना येंग सम लाइबाइसे मसिद कोई ngamaroy aduna कोई मियाम अवार्ड पासिंग अथुब मतमदा मेंगनाबगी दमा कोई मवांगदसु कोई मणिपुर हाई कोर्ट PIL फनाम थाखरे अदा हबजेके अखोइना गवर्नमेंट की अखोई पुनिंग अटेंशन ड्रो तौजरीबा आर्टिकल 21 के सरुक अम ओइबा राइट टू हेल्थ चाइसे मसी अथु मतन फुलफिल तौननबगी दमकता ngasa अवार्ड पसिंजे मेंशन बिद्रगदी अखोइदि उपाय लेतबनिला अखोइ मणिपुर हाई कोर्ट अथु मतमदा इन द लार्जर इंटरेस्ट ऑफ द पब्लिक ड्रगा पुन्ना चटमिनरगनी हाइदुना BJP दा यावरकपा ड्रगा पुन्ना चटमिनरगनी हाइदुना BJP दा यावरकपदा MLA ना हराउता यामना ओके थौरम मदुदा मियोय तरा मंगादा हेल्थ कार्ड सिंगसु MLA ना कुसिनकी MLA S Premchandrana makhatana haikibada praja miyamna AC asigi MLA ama oina miyamgi damakta thabak taunana ba thagalakpani lamdam asida pokpani lamdam asigi laibak laihauda nungsiraba ima ibel singi makhada chaurakpani mahakna MLA oire haiduna miyamgi apambagi mayokta thabak taugadaba natte afaba lamdam ama ingtapna mara chetpa nungai yaifaba lamdam amagi damak ima icha singi mittagi pita daba lamdam ama ohenaba haibase aikhoi masal ama na amada support taunaduna afabanibu hairabadi angamba mateng pinaduna lamdam asi chakhanana ba hotnaminasi haike unabaya hainabaya koi marakta koi singsep thanarga rajniti gi akuba kakhalamada pusalaga rajniti tawagi ma gi tawrga dai mai tawudumni ma na tawrga dai mai tawuduni haiba matam do koi ohen gumsi nungsi bai mai sa singda na koi makhab sawrakpani ai Kaishoina says the Mapu Waitana, I need to hide it over the happiness of the Tawudadi. I coin in a sea, Hingiba. I coin in a sea, Bukami from a Pamasa. Must it present a Kalagas Yamaga. I ain't get acquainted with the choosing the Makta. Yam the Nintamba, Hanagi, Taikuno, Hanagi Kumbi Kendra, Hanagi Manipuru, Wainabonabada. So would die the Mamam Lominaraga. When the Nasiba of Honorable Punching said, Kanagino Haragadi, when the poster be sassing me.
Rims ta sahi yankai taret lom surabi nupi ama gallbladder da nung leiba ke keyhole surgery tauraba matungda lekhidre imung manunga Rims ki medical superintendent ka wari sanaraba matungda medical official singi mathakta yengsin hanba yauna postmortem ta hondana asiba hakchang lobada yanaba purakre Laikhidrabi nupi asi khangabok awang laikai part 1 dagi moirangthem ongbi nganbi chahi yankai taret mapuroiba Laikhidraba moirangthem inaubi kawi Laikhidraba nupi asi gi machanupa moirangthem bidya pasana paumi singda phongdokhibada haukiba mamang thagi October gi kunmanga thangza numita Rims hospital da layengnaba mama asi pukhalaki amadi October gi tang kuntra gi ayukta operation theater da keyhole surgery pangthoke operation loiraba numit aduge nungthil matamda BP check rong amukhak laklaba matungda numidangda check amata lakhite hairi mathang numit ayukta duty tariba staff singna BP check tarurabada BP low oirambada ke makhoi masan ko chen chenaki ngarang tang kuntra mathoi ahing nongai aduaida mama asi laikhidabani Vidya pasana makha taraduna Rims hospital na checkson ba watpadage mahaki mama asi laikhidabani amadi keyhole surgery tawbada mi laikhidaba thodok asi lamdam asigi oina apopi mamada ahan bathokpa thodok oiramgane maram asina asigumba thodosing asi makha tana thoktanaba Rims ki authority na masagi thodang khangna thabak tawbiyu haike Mung macha ama operation tawba nungambada patient siba ase aigi mota BP low oi aigi mado moina BP aduso aigi surgery da yingbiriba doctor duna pung nipan da doctor round lam dragadi aigi ma se pung nipan mapan da sibagi chance wangi mana yam pajana best level no honabi mana adubo aigi na penalty di ICU da tariba doctor na kaidawri ge na staff singna nurse na doctor na patient je tarang marang am da lei haibada tumalo tumning mo erangani na haibase condemn tawi sana MS ka unajare excel kano tawragen haire moigi site gi so akoi gi ICU da taramba staff sing du da kano tawgen haire aduga police da register am taw hai ai gi ima da register tawraga ai kano taw da ai na pamjada da ai handok jare adu makha tabada si gumba se hanjin na Rims da thoglai se tholak tanaba amadi akoi gi Rims gi director superintendent na kitang pungning changsin binaba haijari Tangzeng Ningthau Flower School TNFS ki chahi ge leptana pangthokpa Parents Day celebration ki thoram ngasi Thobal KMC faida leiba school asagi campus ta pangthokre thoram aduda MP Lok Sabha Dr Angomcha Bimola Koizam school committee ge president Soren Sangbam Kemsan social worker Yumnam Abachandra Amadi SS Career Solution ge managing director Sanjay Mam Silomi Debina athoiba mitung sing oina sarukya ke Mahiroi singi tongan ba cultural show kaya suut kiba thoramadu athoiba mitungi warol piraduna MP Bimola Koijamna Mahiroi amagi punsi haibasi oza sing amadi mama mapa oiriba sing anina turel gi toraban amagum ngaktuna chaliba punsini makhoi bu mai pakhan ba haibasi mama mapa amadi oza singi chawraba thodang lei adubu khwaidagi maru oiribadi Mahiroi masana hotna banadi lepayadi masada yaujarapa mathongna sing fudoktuna hotnabagi tangai fadaba lei hairaduna ngasi Manipurda fashion amagum chanarakliba tuition chatpagi system asidi aikhoina kumna nainaba matamoire masigi tuition chatpagi system asi mapanlamda kaya ude masida aikhoigi school sing asigi asoiba kari leibage natraga Mahiroi singi asoibana kari no haiba adu yengsin ba tangai fade haiba wafam phongdokhi mamli utagi angang sam panaraga angang singa ayung tuition ta jen khali school tamis na kari gino se basic school da soira pogine tuition na si matau ta bana te kada week ko ko do moina tonga na gi input mama pang na tiga sige mass level da tuition ta usidi id ma pa na di u de bu akhoi Manipuri di school da samane school ani tamba samane ayuk tam tawgani tuition ade school ka gani halaga tuition mapan da thengna de bas ado khoi swai de ta coaching gi type ta khang school gi type ta gi ma soi taw ji aidi school gi oza sing sin school pa da gi en lawse
Siberia-dagi pairapa Amur Falcon Tamelong District ke manung chanba pusing Guangram amadi Chilean Belesta hojik sakta duna leiri adubu Amur Falcon hana chakta ramba balog Belesta di chakta khidre mamang chahida Amur Falcon Tamelong District ta chakta ba laklamba adudage kumsi sahida di Amur Falcon chakta bage sang nemle akhanaba paumi kharaga Tamelong District ke manung chanba Chilean Belesta Divisional Forest Officer Tamelong Kharibam Hitler amadi Forest Department ki official singa mafam aduda chattuna hakthengna na yengselubada Chilean Belesta Amur Falcon chakta ba thengna rakhe mafam aduda leiba khunja singna so Amur Falcon singbu ngak sen bagi thabak chatha ba thengna rakhe Forest Department na so local volunteer tara thamduna Amur Falcon sing ngak sen bagi thabak chathari Divisional Forest Officer Tamelong Kharibam Hitler na mamang chahida Tamelong District ta Amur Falcon chakta bagi changdage handak chahina masing khara hanthana ui adubu masing hengalakani haibage thazabadi leide Amaromda Amur Falcon Tamelong District ta kumsi chahi asida chakta bagi chang hantharakli ba asi aying asagi khal kaitharakwa asina maram oigadra haibage chingnaba lei balog Belesta Amur Falcon chaktaraba asi Amur Falcon na Saktaba lakpada apan ba pirakpadagi oiba yai Amur Falcon hana Schedule 4 da leiramba adu handak India lengakna Schedule 1 da chinghatkre maram aduna uchek asibu hatpa amadi chaba miyoi sing farabadi chahi ahumdagi tadana jail da thamba amadi lupa lising kun manga fine oina thihan bagi chairak fauba phangba yai maram asina asigumlaba tanglaba uchek makhala si Tamelong District ta leiba miyamna punna yokhat minasi haike Amur Falcon si global species ni masi akoigi masi kanbada akoigi Manipur Forest Department na laujariba akoigi thabak thauram sing ase malemna masak khangbi ba haura bani mangonda akaiba thoanba gi si wildlife protection act ki makhada sahi ahum dagi tadana jail da thamgadabani haiba lare loinana lising ko manga dagi tadana fine tawgadabani haiba ain gi oiba akan besairak piningai oiba maramna Tamelong gi praja khudibakna uchek asibu ngakpi senbi si Amur Falcon kansi wildlife kansi nature bu yokhasi masina akhoi Tamelong bu world gi thakta conservation da mai sangna pioneer oiba district ama ohingani world gi conservation gi union singna sakhangbi gani haiba thajaba duga loinana akhoina uchek asi convenasi haibagi appeal asi mayam mafamda appeal tawjari Moreda tha asige tangkun manga da mai chakraba Muslim ge imung singa MLA Sheikh Nurul Hassan na hakthengna na unakre Governor in Council na chingba mari lainaba singna mateng pi na ba taksilagani haina MLA na thazaba pi kre hari tha asige tangkun manga da Technopole District ke More Sub Division ge manung chanba Moreda leiba Muslim basti da khanghauda na horakiba mai na yum tarama thoirom mai na chakiba yum tare rom su amang ata thogan kiba aduna maram oiduna imung tara nipana laifam leitabana maram oiduna awaba mayok nariba singa Khetrigau Kendragi MLA Sheikh Nurul Hassan Moreda chatuna imung manunga unakre MLA Sheikh Nurul Hassan maina chakraba yum amasung amang ata thokraba yum singi fibam yengsinki imung manung singaduda khudaki oiba pangbaya mateng su pangki haidi MLA na victim oi horaba singda oiriba fibam asti Governor in Council Chief Secretary da khanghallaga rehabilitation ga mari lainaba mateng pinabasu taksin gani haibagi thazaba piki haidi khongchot aduda MLA Sheikh Nurul Hassan Katpa Jama Masjid More Amasu Sankakraga Miyamda Kusinaki Tungda More Manipuri Muslim Council ga Unaraga Ahenba Relief Major Amasung Tungkoina Chatkadaba Community Development ka Mari Lainaba Khongthang Paikanabasu Khanaki Haidi Assam Rifle na internally displaced oiraba Mahiroi Maribu Education Sponsorship piduna Mantri Pukrida leiba Assam Rifle Public School da admission fanghankre lamdam asige tangdu leitadriba asina maram oiduna maru oina lanjen laktuna relief camp ta leijariba Mahiroi singna mahai tambada thengnariba khudong chadaba asida humanitarian intervention pibagi pandamda class 8 tamliba Mahiroi Maribu boarding schooling tuition uniform amadi high quality education pinaba Assam Rifle na chahi amada Mahiroi amada lupa lising humputara rom changadaba sempham puthoklaga lemna mahai tamnanaba Assam Rifle Public School da admission tahankre hari khongthang asiba Lieutenant Colonel L Manongba retire na Assam Rifle na matam chana ayaba piduna thabak paikhalakpada thagatpa phongdokpaga loina na IGAR shot
Major General Raf Rup Singh da thagatpa phongdoklakli loinana miyamgi awaba matamda Assam Rifle na internally displaced persons sing amadi community welfare gidamak lepliba asibusu singtharakli. Hairok Police Station na sinduna PS asina koliba mafamgi maira paibi ningol ima ibel singbu ningol chako bagi thauram pangthokre. Hairok salungfam mamadi akwabada lairiba chingmi ima ibel kaya saruk yaduna pangthokiba thauram aduda SP Thawal Manos Prabhakar yauna police officer kayana saruk yakhe. Maira paibi ima singda police ki maikadegi ningol chako bagi khudol piki SP Thawal na police na lairiba asi miyamgi ne ingba chikpa puraknaba hotnabada miyamgi mateng yamna changi miyamna su police ta mateng pangbiyu haike. State asida President rule laiba matam sanglakle anoba lengak ama laiba mathau tai lengak laitragadi santi purakpadasu mapung faroi chawkhat thaurangi matangdasu mapung faba ngamloi karigumba anoba lengak semba ngamdragadi NDA lengak asibu luchingliba BJP gi marai baksu thigani haina MLA Dr Yumnam Radhesyamna Tezpurda MLA Local Area Development Fund ki face ani thongna saba community hall ama sangabagi thauramda haikre. MLA Yumnam Radhesyamna makha taraduna MLA kharana mana thazaba mafamdagi fangba pauna November 15 gi matungda Manipura anoba lengak ama semlagani haina miyamda phongdoklagasu mahaki maikaidagidi haiba ngamde haike. Central leadership ki miyeng makhada appropriate timing ama yengbagi mathau taba oirangani adu ngai ba soidana oigani ekoi thajaba lai madudi athuba matamda sarkar semgani timing dudi appropriate timing dudi ekoi haibadi ngamde MLA kharana thajaba makoi thajaba soskar dagi hairagasu ekoi chapchaba hujumakti nabe metra ngwa loiraga soidana semgani haibadi aigi motadi aidu haiba ngamjade toigumasung suksoi soidana सरकार सेमद्रगदी शांति पुरप यारोय सरकार सेमद्रगदी पार्टी मपांग से सोनगनी सरकार सेमद्रगदी प्रजा की रिप्रेजेंटेटिव ओरिबा मयांग सु मपांग याम सोनगनी पुनमखि येंग मतुंग सेंट्रल लीडरशिप ना मदु खंगना सोयदन तरकनी हाइबसे अखोय थाजबलै हुजिगा तेमा ब्रेमा तंगलौमिनसे की लंबी सीधा अरैबा चाब याबा मखै चासिनदरी अदुने हिदाक लांथक कयाम चादब यारक्ते चासिलिब सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausarakani loinana class 10 gina December 1st week tagi class hausarakani sahi kuding ki position holder kaya puthokliba coaching center asida ben amadi hostel ki kudong chapasu nubigani मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matang makhatara pa pawda Directorate of Health Services Government of Manipur ge meeting Makhada National Program for Healthcare of the Elderly State Health Society District Health Society Thobal amadi NSM Manipur na puna kusamna na sinduna International Day of Older Person 2025 ki thauram state ki thakta District Hospital Thobal gi DEIC building da pangthokre Older person driving local and global action or aspiration or well-being or right haiba thimda pangthokiba thoramadu da Health Services Manipur gi Director Dr. N Hemant Kumar yauna pangthokiba thoram aduda masagi sahi humputara gi mathakta ahal singda kampal amamam khudol tamkhe thoram aduda Health Services Manipur gi Director Dr. N Hemant Kumar na ahal oiraba singbuluna chana tausi makhoi bu yengsin bi bahaiba asi macha masu oiba singi thodangni haike our well-being, our right habits, yam phajaba message ama pi koi masa masu oiba singsida yam phajaba noina aigi seba tobi bado mado noina ingoda thaujan ne natte mado aigi right ne habate thaujan chimongunda khoina sipi sambi banang natte policy program khuding makta koi aspiration ge loya na simbi gadam ne
भारत की प्राइम मिनिस्टर ने इंडिया के युमथों खुदिमक्ता थकनबा अफबा इसिंग पिथकनबा हौदोकेबा स्कीम जल जीवन मिशन न बिष्णुपुर डिस्ट्रिक्ट के नाचौ के युमथों लिसिंग अमगा चामा सुफना मपंदा इसिंग पिथकले हाइदुना मिनिस्ट्री दा चे थगलमले हारिबा मफम असिदादि इसिंग फंगद्री हाइदि मरी लेनबसिंगना सेंगदोक्तबा तारबदी पीआईएल अमा कोर्टा थारगनी हाइना ऑल नाचौ यूनाइटेड क्लब ऑर्गेनाइजेशन सेक्रेटरी लाइस्रम रंजित अमदी एग्जीक्यूटिव मेंबर ओइनाम चिंगलेम बना फोंदोरकले नाचौ मनिंग लेकाय कम्युनिटी हॉल दा नाचौ के क्लब मंगा के अपुनबा बॉडी अमा ओरिबा ऑल नाचौ यूनाइटेड क्लब ऑर्गेनाइजेशन सिंदुना नाचौ के मियामना सरुक यादुना पांगतोकपा मियाम के मिफम अमदा खुंगंग अदुगे मियामना असेगुंबा थौदोक असे याबा ngamloi haibaga loinana warep kayasu laure Ranjit wa makatana haikibada water tank reservoir amadi pai forward tingdringaida ministry da nasau ge yumthong lising amaga chama supna mapan ising pithakle haiduna che tharamba ase nachau ge miyamna yaba ngamloi haike अथुब मतम सेंदोपुरो अराना हुई लेरबसु अदुबु नाचौगा युथों लिसिंग अमगा चामा सुबना मापन इसिंग थकले हाइबसे असेंग मक्ति मसी लेते नाचौगा अदुबुंबा वाटर टैंकी फजने लेते हाइरिबा कुरिंग मक्से अरान बने हाइबदु अखोई क्लब मंगा के अपुन माइके जे थमजरी लोनेना अथुब मतम डिपार्टमेंट मसी सेंदोपुरक तारबदी नसीगी मीटिंग कमिटी में सेमगा मरी लेनब कोर्टा अखोई पीआईएल में थानबा सेम साजरे Manipur State Council All India Student Federation के महारोई लुप असिना हौकिबा चाहिए लिसिंग अनि कुनहुमदोइदा लिसांग सिना चथरकपा इहै तमसी लौसिंग तांसी लाना लमजिंग हलोइसी हाइरिबा पांदम असिदा हंदक चाहिए लिसिंग अनि कुनमंगा कुन तरुक्ता बोसेम अमदि कोसेम न लौबा एग्जाम थागदौरिबा महारोई सिंगी ओइबा क्लास 10 अमदि क्लास 12 असिगे था अहुम चुपना सथगदौरिबा 3 month free revision course के ngasi November अमदगे महारोई लुप असिगे इम्फाल वेस्ट ऑफिस ओइरिबा माहि लोइसंग खा इम्फाल हाई स्कूल हौबा मरक कै समलेकाइदा माहिरोई सनी यांखैना एंट्रांस एग्जाम थादुना माइ पाकना पांगथोखरे क्लास 10 की ओइना माहिरोई चामा कुंथ्राना एंट्रांस एग्जाम असि सरुक याखी क्लास 12 की ओइना माहिरोई चामा कुन सरुक याखे एंट्रांस टेस्ट असि हायंग नवंबर 2 के नुंगथिल की पुंग अहुम ताबा मतमदा एंट्रांस असि के रिजल्ट आउट ओइगनी लोइना लिमिटेड ओइना माहिरोई सिंग लौगदबना माहिरोई सिंग सु एग्जाम के नियम चुमना एग्जाम थाखे माहिरोई लुप असिना माहिरोई खुनाई अमदि कंगलैपाक असिगे थबक थौरम सिंग तौबदा मतेंग पांगलखिबा ख्वाई खुदिंगमकपुसु माहिरोई लुप असिना इकाई खुमनबगा लोइना थगतपा फोंदोखि National Institute of Technology NIT Manipur na chamaga yankai suba birth anniversary of Sardar Vallabhbhai Patel the Iron Man of India bu ikai khumnaba utpak oina Rashtriya Ekta Diwas National Unity Day gi thoram pangthokre thoram gi saruk ama oina Professor KS Manglem Professor NIT Manipur na Institute adu ke faculty amadi staff members sing busu nation gi oiba unity integrity amadi security gi matang da wasak lawki NEEC Education Trust na sindona numit nini pangthokadaba School Fair and English Olympiad City Convention da hogdokre leibak asigi maming leiraba residential amasung boarding school singda IB CBSE Cambridge ICSE SCC curriculum gi khudong chaba pigadoriba School Fair and English Olympiad asida mahiro singda educational approach scholarship ki khudong chaba career guidance na chingba khanghanaba institution singi principal school gi head academic expert singa khangmin nabagi khudong chabasu fanghali School Fair and English Olympiad asiga mari lainana NEEC Education Trust ki event coordinator Aribam Gopesona lamdam asigi mahiroi sing mapanda mahai tamba chatpa matamda admission taunaba hotnabada thengnariba awaba loinana institution adugi maramda amadi lawba yaba khudong chaba sing khangba watpana fangba ngamdaba asi mayoknei Trust asina Manipur gi mapanda laiba state singda laiba maming lairaba institution singa kusam naraga institution sing adugi maramda mafam asida mamutana khanghalaga sport admission tawbagi khudong chaba piri masida natana English Olympiad asina mahiro singda language proficiency amasung competitive skill hengat hanaba ngamhangani Olympiad asida puna mahiroi chatruk romna ming pisalakpa lai mahiroi sing asida Olympiad asigi khudong chaba pinaba hotnari haike Manipur की हुजिक लेरिबा सिचुएशन से यंगजरगा
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯖꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯦꯗꯃꯤꯁꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯑꯦꯗꯃꯤꯁꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯤꯖꯔꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯏꯚꯦꯟꯠꯁꯤ ꯑꯩꯈꯣꯏ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗꯅꯤ ꯅꯣꯕꯦꯝꯕꯔ 1ꯒ 2ꯒ ꯄꯥꯡꯊꯣꯛꯆꯕ Rotary Club of Polo City Imphal Nasinduna Community Service Samadi Host DZ Official Visit Pangthokre District Governor RTN Dr. Kameswar Elangbamna Spastic Society Imphal Dal Lakiba Official Visit Kamari Lainana Pangthokiba Thoramadu da Club Asigi Members Singa Loinana Society Asigi Authorities Amadi Angang Singa Interaction Pangthoktuna Lairiba Kudong Chadaba Amadi Tangai Fadana Tawaya Bathabak Singi Matangda Kanake Tungda Classic Grande da Pangthokpa Thoramda DZ RTN Dr. Kameswar Elangbamna Rotary gi motto oriba service above self pu na hona na ningsing hankibaga loinana club asina thengkhang nai humanitarian service ta piriba amasung lauriba thodangbu singthaki loinana club asige activities hena pangthokpada amade community gi thabak pangthokpada laugadaba thodangi matangda khanghanki Sangit Natak Academy Award Dr. Yumnam Sadadan na Luchingduna Mioi Marina Saba Kanglai Mime Theatre Repertory Imphal gi Kangbu ama West Bengal da laiba Emia Memorial Creative Art na Sinduna Pangthokadaba National Mime Festival da Saruk Yarunabagidamak Imphal Thadokre Kanglai Mime Theatre Repertory Imphal gi Director Dr. Yumnam Sadanan Singh gi Cherol Amana Theatre asigi Kangbu asina Crest But Alive Koba Mime ama utkani hairi Union Taekwondo Academy gi chahi kun manga subagi silver jubilee gi thoram amang ase mongsangai da leiba TSPOL Manipur Women College ta pangthokre thoram aduda singjamai AC gi MLA Yumnam Khemchan Union Taekwondo Academy Chief Patron Furalaipam Bizen Kumar amadi TNIRB gi Commanding Officer TH Bikramjitna maruoiba mioising oiki loinana tongan West Singda Taekwondo Sanaroi Singda medal fanghan kraba singbu pungning thogatpa oina khudol pot piduna ikai khumnaki MLA Yumnam Khemchana matamamada Taekwondo masana ase Manipurda medal yamna lauba team champion oirami amadi atopa state singnasu Manipur Taekwondo Sanaroi tholakpada kinarami adubu ngasidi Manipur su Taekwondo Sanari haiba natana atopa singna hangoiramba amadi akiba fauramba adu mangkhare pumnamak ase takpi tambiriba oza singna Sanaroi singbu fajana tambiraba matungda Sanaroi kayana gold medal fangduna mana pamzaba tongan ba Central Force sing yauna thabak tawkhibadage lamdam asage Sanaroi ge achievement hantharakpade mamangda Taekwondo asi part ani oirami amana traditional martial art parts amadi sports ki part ama oina lairami ngasidi sport ki khakta oiraga form of martial art asi ngasidi mangbagi mawongda laire haibagi wafam sing phongdokhe Inkalaiba player singda ina haijaningisi Taekwondo sanarga medal phangba phai do parents singda so haijaningisi ai isasi yam bajana talent daiba oiragadi Pasi Olympic event ni Manipur ki mateng natana Asian game da nataga kuji Olympic salakani hai si thajade Manipur na phajana game si promote tawdana India promote tabu yaroi aduna parents singa su ai angang sing si hanabada sports taekwondo da phajana talent leba daragadi magi future me yeng birakanda oja singa taranaga kala hena serious na tawningi Aroibada maroiba pamuka na pizari Janims Hospital da cardiothoracic surgeon amadi cardiac catheterization laboratory fauba leiramdre haidi Rasniti gi oiba apikpa wakhalna aikoi masal amaga maral pisana duna chawkhat lamjada maningda hannabagi matamdu ohaloisi haina MLA S Premchandra na haikre Amasung Rims da sahi yankai tarelom surabi nupi ama gallbladder anung leibagi keyhole surgery tawraba matungda laikhidre Huzuk fawagi oina ISTV na pizaba paw matang sa losinjare midyang tabir ba pumnamapu amukana krumjari